姐姐，这是老。चलेजे लाओ से इमा नंग पुपुगा नुंगाइना लेरमुको अखोई पाबदो पुपुगा नोइनीना फंगनबा थिरमुको चिचे करिमता खलुरनो मोइगै पुना नुंगाइना लेरमदौने लाओ चसी लाओ आई थोड़े ए कई नो मिनट तोरसिबो कुइरो ngaktan ne ga usiba bur tri kino ba ai thok lai hagi na tan noida kari do hujima puro som na ngara bani ko immediately nonsense फरक तादोरगना कोन उनरसे आई चटखरगे no I am the same ba don't mind ngais gari la ni asi bangubagi dresiga kadai phamuse aino dress ki wadi thoidokte da set lu jai set lu jai koino haidu dia phamoi chena ga loire dress ta depend tok de be wani da phamung leiba acho hotel la changu sero amam restaurant da phamu sero natraga narak mungsung da phamu sero nangi apa mam hairo as onthong na haina roidri asengba no ai khoisu nungsina si romance tauji hairadi matam sigi romantic situation yauda ba natradi ai khoise saukot tabu all stock ki mine na khani gi doiba understand sakhopai maunga ai pamjade ko adu wargadi matam mangalose jenjilase e onthong na thureda ngausin narga matam mangan gi jairi ro adu wa na teda imana bigi mama leitabagi kap ineraga tholakpada ngari ngasida cha ka hajalakanu ko matam sum mangan dok saruk pudi doctor nupi do ne loksila sirani aibo magi body do chep chep lawi chesis khara pairap tawi na tawni sa natraga ulies ki lecture do na phadoi jala aibo tamogi gari dubu bidamon yoga jala hoji pholak trisiba laktasin gari gi wabu hojik showroom de changa an bam thok lo ya bajibu aingon gi wa ga thilak to gari ja ondok yang go jan tamoju kalezadi ayabini ne mi haji dine kaleja khara laini hingdong ni ne natraga di mi ne to usiloi dorim kande gari si nang thawro ai tong age showroom di gari an bam han lairu je adu ne mafam chana phamaga wari je final torus nupi na thauraga nupa na tong bhauna deda as nui gari masa se kaya khuloi dine pak thaudo ni na aduju ai mi mamang ni kai je tamona tonga ai thoba ngamjaroi ko era ai le semani da hey baby come on kari thoga ba mai tei jenu mang de da kanu gonjo na tedi pharak ta jani he hona ngai khomita ye nui di sa ne sa Sadi mi ma ka le dong na ti jang na le do ba as tayai tamna phajal ngang na siba mi mamang dei kai dro mi ne sa wala ba mi nung chi khang da mi de ne kai ba khang oi dong ai di yam i kai ye sa won dri ai di hey ima sumi ni ne minung shi khangi ne ima an hai bo da noi ne indri she kai gi no ba oi je ba da ngau ba ai hen ma da pam ba mi gi mi nung chi du kan ma mi nung chi no hey oi ja ba ai hen ba pam bai wa na te ne nang gi da mak ten ima na hai sha
inam ahingi matang da su imam bu yam isau langi dai nya Yengone mase. mapam lai re ha adu da na yam tawgi dai nya inam asna phaman badagi naya kungi da na tumin legi bana tro He ngang, nana khambote tumi leyo. climate change ki activist amu oina Prithvi country kya dagi invite tor kana achowa function kya da wangang riba lisipra kango jam do aigi khagi angang ni magi hai darga Prithvi ki achaw sang kaya mana khubak phudana yani wa phongdoi se achumba phaba wangang bagi ni kanam ta na angang na khangpote tumin leyo na haidi ni ima Ai se propok sai da ko ai. Fare fare. Noi na pam to tawro ko. Ima da kai da har kanu. Ngasi da gine ai noi kan am ta wa na gumsi. Ai tongan jar ke ko ai tongan jar ke ko ai. Kai the na taw ja sai no. masina wai he sang he da ya 마타네 동안 자제네. ado da ya ai di hayeng de hostel su changrani ai ge hostel fees suluk pasoi ni ko हौजिक तेजी थबक तौरे सेल थोए अखोय ता जगजु मपालम द सिपाई ओइरी तोलब चारी स्मदु गिदि केम खलुनु दा da ya mau ma lak badagi mau du na phatadana imung kai na hainari sa manem bo phatabadagi imung kai ba sum yam yawngani ko मधु सोइदरम अखोय मुजिने प्रूफ नत्रा mani थोइना सीओडी साकला मेबु साकसा तोरसे hoi lao मबु चेन पिपि मिदिने मयाम दि अदम तोंगान ता दong madu ma soidram khangdre pema mi khwaiga maga wakhalche thokna khenagre machan nupi sina birthday gi cake kakke tawjebadubu mana madu tawbe yaroi akhoi gi chanabi nate dana adum tawhandre dana ꯑꯩꯉꯣꯟꯗꯁꯨ ꯑꯦꯗꯚꯥꯏꯁ ꯌꯥꯝ ꯄꯤꯔꯕꯣꯅꯦ ꯏꯃꯥ kai haiba mana ꯂꯩꯁꯥꯕꯤꯅꯦ ꯀꯥꯏꯅ ꯗ꯭ꯔꯦꯁ ꯁꯦꯠꯄꯗ ꯅꯅꯤꯡ ꯇꯧꯕ ꯌꯥꯔꯣꯏ ꯃꯧ ꯑꯣꯏꯔꯀꯥꯟꯗꯁꯨ ꯃꯧꯒꯤ ꯗ꯭ꯔꯦꯁ ꯅꯠꯇꯅ ꯂꯩꯁꯥꯕꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯌꯥꯔꯣꯏ ꯑꯁ ꯌꯥꯝꯃꯦꯗ ꯃꯥ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯦ ꯈꯔꯁꯨ ꯍꯦꯃꯟꯕ ꯏꯕꯦꯝꯃ ꯀꯩꯅꯣ ꯁꯦꯊꯣꯛ ꯆꯥꯊꯣꯔꯛꯄꯗ ꯃꯤꯇꯧ ꯇꯝꯃꯟꯗꯅ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯅꯦ खरे लेरदी अखोई की चटनबी नाट कल्चर लोई मुखरदौ पोनी लाइरिक हेबी हेबा कय आमनने से चाबदा मनिंग तमनबदगी ꯍꯣꯏ ꯈꯔꯕꯨꯗꯤ ꯍꯦꯟꯃꯜꯂꯦ ꯍꯥꯏꯇꯥꯔꯦ नहान नोंमा इचानुपीगी ममानबीना इनवाइटेशन पीरिएदना मसीगा अखोई फिल्म रिलीज तौबा मा येंगुये कोनुंग ममांगी मोइगी सिनेमा काफमदुबु करीबा MSFDS लो इमा हो MSF आइदुदा सिनेमा हौरमदाइदुदा फिल्म याउरिबा मयामदो स्टेज दा कौथोगा करी करीनो खरा पीरीने मदुदा फिल्म कुंबी सिंगदुना सेटलिबा ड्रेस सिंगदो अस औबा इने दुम हेने इकाइरबनिने सुम येंबदा नोकनिंगबा मा फावरबनी कमाई देनो हाजिबो इमा कहिनोने ब्लॉग्स लिटलगा खोंग्राव सेपसु याउरिने फुरितुना खांकोट कोथोअगा सेटलिदुना कहिनो सोरो सोरोगा सिंजान आइदी मणिपुर ने जे काउरुरबनी बॉम्बे और बुनिंगुरबनी आइदी हिंदी फिल्म कुंबी सिंगी मतौ तमी ओरिनी इमा अदुदगी मसी मनेम साबी ममा साबी मौ खरसु याउरिनी ताप ताना केसलगा मिया ममांगदुदा मसम मनागदो लेसाबीदौना थादोक्तना फिल्म कुंबी दुदी अदुमाय तौदोइनी ताइब्रा खंगदेनी ओइमा हाय कइनो हे तमना लाखपा याद्रो मी इनम लाक पे हराउरिनी कइनो चले मसीदी इनम चा थक्से चा थक्सी बेमा कइमता खल्लुनो मसीगी अगांगसिनने ngang ni ngang hoi khong ponte asumba da dong dong pai da hai bani asina faide ima wang ngande besidi aisu kaya hinade adune ba cha dum taktoksi nama aina loline ye natte akoi che thoi bina loline sa pai bim
ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯨ ꯅꯔꯁ ꯇꯝꯍꯜꯂꯁꯤꯔ ꯈꯜꯂꯤ ꯃꯕꯨꯡꯅꯁꯨ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯃꯗꯨ ꯌꯥꯝ ꯐꯩ ꯏꯃꯥ ꯆꯥꯛꯊꯣꯡꯕꯣꯛꯁꯨ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯔꯒ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛ ꯆꯥꯛ ꯏꯁꯤꯡ ꯐꯤꯖꯨ ꯐꯤꯖꯥꯡꯒꯤꯗꯤ ꯏꯃꯥꯁꯨ ꯑꯗꯨꯝ ꯉꯝꯃꯤꯗ ꯅꯪꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯛꯀꯗꯣꯔꯦꯗꯅ ꯑꯩꯕꯨꯅ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯊꯝꯖꯜꯂꯣ ꯑꯗꯨꯒ ꯅꯣꯏꯒꯩ ꯅꯨꯡꯉꯥꯏ ꯂꯩꯍꯧꯔꯣ ꯊꯤꯗꯕꯁꯤꯗꯤ ꯌꯨꯝꯁꯤꯗ ꯆꯪꯉꯒ ꯍꯦꯛꯇ ꯍꯪꯉꯨꯔꯒꯦ. ꯌꯨꯝꯁꯤꯕꯨ ꯀꯅꯥꯒꯤ ꯑꯣꯏꯔꯝꯒꯕ? ꯀꯅꯥ? ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯏꯕꯨꯡꯉꯣ. ꯀꯩ ꯍꯥꯏꯒꯦ ꯈꯨꯔꯥ? ꯑꯩꯕꯨ ꯂꯩꯀꯥꯏꯁꯤ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯎꯕꯗꯒꯤ ꯀꯣꯛꯁꯤ ꯏꯉꯥꯎ ꯉꯥꯎꯔꯦ. ꯃꯇꯨꯡꯒꯤ ꯇꯣꯝꯆꯧꯒꯤ ꯌꯨꯝꯁꯤꯕꯨ ꯌꯨꯝꯕꯨꯗꯤ ꯑꯁꯤꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯔꯦ. ꯑꯗꯨ ꯃꯣꯏ ꯌꯨꯝ ꯍꯤꯡꯒꯣꯟꯗꯨ ꯃꯆꯥ ꯌꯥꯏꯃꯒ ꯃꯃꯧ ꯌꯥꯏꯃꯒꯅ ꯂꯣꯏ ꯌꯣꯟꯊꯣꯛꯈ꯭ꯔꯦ. ꯍꯥꯏꯁꯤꯕꯨ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯅ ꯃꯣꯏꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕ? ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯃꯤꯒꯤ ꯁꯦꯜ ꯃꯌꯥꯝ ꯍꯥꯠꯂꯒ ꯑꯗꯨꯝ ꯂꯣꯠꯈ꯭ꯔꯦ. ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕ ꯌꯥꯝ ꯀꯨꯏꯔꯦ. ꯏꯄꯨ ꯇꯣꯝꯆꯧꯒꯤ ꯃꯃꯧ ꯑꯍꯜꯗꯣ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯁꯤꯈꯤꯕꯗꯩꯅꯦ ꯍꯥꯏ. ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯣ ꯄꯨꯔꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯃꯤ. ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ. ꯒꯥꯔꯤꯅ ꯊꯣꯝꯃꯝꯃꯦ. ꯊꯥ 2-3ꯃꯨꯛ ꯁꯨꯔꯦ ꯂꯩꯈꯤꯗꯕ. ꯏꯄꯨ ꯇꯣꯝꯆꯧꯗꯣ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯤꯗꯨꯅ ꯃꯁꯨ ꯊꯣꯏꯕꯤꯗꯣ ꯐꯖꯅ ꯅꯥꯀꯣꯟꯕꯤꯔꯝꯃꯅꯤ. ꯑꯗꯨꯕꯨ ꯏꯄꯨꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ. ꯐꯤꯔꯣꯏ ꯌꯧꯗꯧꯔꯝꯃꯅꯤ. ꯈꯨꯔꯥ, ꯃꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯈꯨꯔꯥꯅ ꯊꯃꯣꯏꯗ ꯌꯥꯝꯅ ꯁꯣꯛꯄꯤꯔꯤꯗꯨꯕꯨ ꯈꯨꯔꯥꯕꯨ ꯃꯣꯏꯒꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯏꯕꯨꯡꯉꯣ, ꯑꯩ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯑꯍꯜꯅꯤ ꯏꯕꯨꯡꯉꯣ. ꯏ ꯄꯥꯎ ꯐꯥꯎꯅꯗꯕꯗꯒꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯅꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯃꯇꯝꯗꯣ ꯆꯍꯤ 10ꯃꯨꯛ ꯍꯦꯜꯂꯝꯃꯅꯤ. ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤꯒ ꯑꯩ ꯃꯣꯔꯦꯒꯤ ꯕ꯭ꯔꯍ꯭ꯃꯥ ꯕꯥꯎꯟꯗꯔꯤꯗ ꯎ ꯇꯤꯛ ꯀꯛꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯆꯈꯤ. ꯅꯣꯡꯃ ꯊꯕꯛ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯕ꯭ꯔꯍ꯭ꯃꯥꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯑꯔꯣꯟꯕ ꯈꯣꯡ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤ. ꯕ꯭ꯔꯍ꯭ꯃꯥꯒꯤ ꯖꯪꯒꯜ ꯃꯅꯨꯡꯗꯨꯗ ꯈꯪꯍꯧꯗꯅ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯐꯥꯅꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ. ꯃꯔꯨꯞ ꯑꯅꯤꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ. ꯑꯩꯕꯨꯅ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯀꯥꯞꯄꯛꯄ ꯅꯣꯡꯃꯩ ꯃꯔꯨꯗꯨꯅ ꯈꯣꯡꯁꯤꯗ ꯄꯥꯟꯕꯗꯒꯤ ꯑꯩ ꯆꯦꯟꯕ ꯉꯝꯈꯤꯗꯦ ꯏꯕꯨꯡꯉꯣ. ꯂꯣꯜꯂꯤ ꯐꯥꯎꯅꯗ꯭ꯔꯕ ꯑꯥꯔꯃꯤꯁꯤꯡꯗꯨꯅꯅꯦ ꯑꯩꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯂꯩꯅꯨꯡꯒꯤ ꯖꯦꯜꯗꯨꯗ ꯊꯝꯖꯤꯟꯕꯤꯈꯤ. ꯉꯁꯥꯏ ꯑꯌꯨꯛꯁꯦ ꯑꯩꯒꯤ ꯃꯤꯌꯥꯠꯀꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯄꯨꯂꯤꯁꯅ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯕꯥꯎꯟꯗꯔꯤ ꯃꯣꯔꯦꯒ ꯇꯥꯏꯅꯕꯗ ꯊꯤꯟꯕꯤꯔꯝꯈꯤ. ꯏꯕꯨꯡꯉꯣ, ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯀꯗꯥꯏꯗ ꯀꯝꯗꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ. ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯁꯛꯍꯦꯟꯕꯤꯅ ꯁꯛꯍꯦꯟꯕꯤꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯤꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯌꯦ ꯈꯨꯔꯥ. ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯏꯆꯥꯒꯤ ꯂꯩꯐꯝꯗꯨꯐꯥꯎꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯁꯤꯕ ꯏꯕꯨꯡꯉꯣ. ꯈꯨꯔꯥ, ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯕꯅꯤꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯅꯨꯡꯉꯥꯏꯔꯣꯏ ꯈꯨꯔꯥ. ꯉꯁꯤ ꯅꯆꯥꯒꯤꯗ ꯄꯣꯊꯥꯔꯒ ꯍꯌꯦꯡ ꯉꯟꯇꯥꯅ ꯆꯠꯂꯁꯤ ꯈꯨꯔꯥ. ꯆꯪꯉꯁꯤ ꯈꯨꯔꯥ. ꯀꯩꯝꯇ ꯍꯪꯒꯣꯏꯕꯤꯔꯨꯅꯨ. ꯂꯥꯛꯑꯣ, ꯍꯦꯛꯇ ꯆꯪꯕꯤꯔꯛꯑꯣ ꯈꯨꯔꯥ.
ꯁꯤꯗꯅꯤ ꯈꯨꯔꯥ ꯆꯪꯁꯦ. ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ. ꯆꯪꯕꯤꯔꯛꯑꯣ. ꯂꯥꯛꯑꯣ ꯈꯨꯔꯥ. ꯊꯣꯏꯕꯤ. ꯇꯥ ꯆꯥꯎꯕ. ꯊꯣꯏꯕꯤ. ꯏꯅꯦ ꯍꯣꯏ ꯂꯩꯈꯤꯕ꯭ꯔꯣ? ꯀꯔꯤ? ꯊꯣꯏꯕꯤ. ꯑꯥꯎ ꯂꯩꯌꯦ. ꯑꯩ ꯀꯧꯊꯣꯔꯛꯀꯦ. ꯍꯣꯏ. ꯏꯅꯦꯗꯣ ꯃꯤ ꯑꯃ ꯂꯥꯛꯑꯦꯌꯣ. ꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯗꯨꯔꯅꯦ. 이붕어, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯗꯨꯔꯅꯦ. ꯃꯥꯅꯤ ꯈꯨꯔꯥ. ꯈꯨꯔꯥꯒꯤ 이찬우비 토비드니. ꯃꯇꯝꯗꯣ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯃꯈꯣꯡ ꯀꯥꯐꯩ ꯊꯥꯡꯕ ꯍꯩꯍꯧꯕꯗ ꯉꯥꯏ. ꯃꯥꯅꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯃꯔꯣꯏ. ꯕꯨꯡꯉꯣ ꯀꯩ ꯍꯥꯏꯒꯦ? 이네 쿠라 망기. ꯍꯩꯃꯥ ꯃꯪꯒꯤ 이때마 ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯛꯏꯁꯤꯕꯣ? ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯅꯪꯅ ꯉꯁꯤ ꯇꯧꯔꯛꯏꯁꯦ. ꯅꯪꯅ ꯉꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯪꯒꯤ. ꯍꯥꯏ ꯏꯕꯦꯝꯃ, ꯕ꯭ꯔꯍ꯭ꯃꯥꯒꯤ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦꯗꯅ ꯃꯊꯧ ꯃꯉꯝꯐꯥꯎ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕ ꯅꯪꯅ ꯇꯠꯇꯅ ꯁꯣꯟꯖꯔꯤꯕ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯄ ꯅꯄꯥꯗꯨꯅꯤꯅꯦ ꯉꯁꯤ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯄꯔꯤꯁꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯨꯄꯥꯁꯤꯕꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯄꯥꯕ꯭ꯔꯣ ꯏꯃꯥ? ꯃꯥꯅꯤ. 마네. 아이 ꯅꯪꯒꯤ ꯄꯥꯕꯅꯤꯅꯦ ꯏꯆꯥ ꯊꯣꯏꯕꯤ. ꯑꯩꯉꯣꯟꯗ ꯄꯥꯕ ꯍꯥꯏꯅ ꯑꯃꯨꯛꯇꯗꯤ ꯀꯧꯔꯛꯑꯣ ꯏꯆꯥ ꯊꯣꯏꯕꯤ. ꯄꯥꯕ. 이ꯆꯥ ꯊꯣꯏꯕꯤ. ꯄꯥꯕ. ꯅꯃꯥ ꯅꯆꯥ ꯅꯣꯏ ꯃꯌꯥꯝꯕꯨ ꯃꯇꯝ ꯀꯨꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯤ ꯍꯥꯏꯗꯨꯅ ꯅꯄꯥ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ. ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯁꯦ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯆꯥꯎꯔꯕ ꯑꯋꯥꯡꯕ ꯖꯦꯜꯒꯤ ꯆꯦꯛꯄꯜꯅꯨꯡꯗꯨꯗ ꯅꯣꯏ ꯃꯌꯥꯝꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯀꯥꯎꯗꯅ ꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤꯅꯦ ꯏꯆꯥ ꯊꯣꯏꯕꯤ. ꯄꯨꯄꯨ, ꯏꯃꯥ. ꯊꯣꯏꯕꯤ ꯀꯞꯀꯅꯨꯁꯦ. ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯥꯕ ꯅꯃꯥꯡꯗ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯄꯔꯦꯗꯅ ꯍꯧꯈꯤꯕ ꯀꯌꯥꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯂꯩꯔꯗꯧꯅꯦ ꯊꯣꯏꯕꯤ. 이제 토비 라이브 TV 이제